Kurumzari Elite TV ki mirep the candidate ming tabiri sing Muhammad Taram Oxeri Maru na ngasi kuna puzerli ba candidate si te kana sunap naha wadi ba koi kumbi isida adumba hogi Indian National Congress ta mirep oina ba honari ba adumba ina dhanarbi from domni mana kari ki damakta koi politics sa sangai ba बहुत कार कान करी तौनिंग बा हौजिक लेबा पॉलिटिकल सिनारियो से कई लेरिबा दुगा लेरिबा कुंबी केंद्र की प्रजा सिंह करी हाइनिंग बा दु हजु फावदा केंद्र से की मान करी करी तौग्रबगी हामनि सिंह मदु खंगनदबगी तंजा ने कोनी पुजरेबसी आमदा धनिबु तरामोक्सरी दबि आमदा युम लेफम इमा इपागी मिंग चिनाव क्यानो हाइबसिंग मयाम नु थंबियो आइसे आइगी बाबागी मिंगसे कोई सोशल वर्कर श्री लेट फमदोम बिरसान सिंह आइगी मागिना कोई फमदोम ओंबी बिलासिनी देवी आइना चानुपा अहननी अदा आइगी सिनावसि मंगानी अदा आई बाबा से सोशल वर्कर तौबजरंबा अदुना आई हौजिक लाइजरिबा फमचे कुंबी थिंग लेकाय हाइबा तारे सिदा लाइजबा ने तमोइस मरुना खोई पॉलिटिक्स ते याउनिंग किबसे करम वखलोंदगी करी दे खलगा पॉलिटिक्स याउनिंग पुनम दा थंबि यस यस आइना पॉलिटिक्स से अखोगी फादर हाइदारे फॉर फादर से अखोई इंडियन कैंडिडेट वन इंडिपेंडेंट मार्क्सी सोशल वर्क होना एज ए 1995 ता कोई बिष्णुपुर डिस्ट्रिक्ट की होना कोई सोशल वर्क की सर्टिफिकेट पीदना याम काई खुनरमी अमदी इंडियन नेशनल कांग्रेस ता हौजरकपा अमा ओइबा अदुना हौजिक लेरिबा पॉलिटिकल सिनेरियो हाइदारे अखोगी मणिपुर की अमदी तोंगान तोंगानबा अखोगी वर्ल्ड की होना अमदी इंडिया की होना येंगपा मतमदा यूथ अमा होना नहारोन सिंगसे अखोई यूथ सिंगसे अखोई पॉलिटिकल से इन्वॉल्व तौतब अदुना मरम ओरकालदा लाइबा असिगी ख्वाइदगी मरु ओइबसी यूथ अखोइना लाइबा असि कंदबा यादबगी तंगाई फदबा तंजा अम लेरब्रा हाइना खलकपदगी आई मणिपुर से कंदबा यादे कोई लेबाक से कंदबा यादे हाइबगी इथिक समय गोंदा फॉरकंदा पॉलिटिकल संजरबने मरुना खोई पॉलिटिकल चंगदिंग दा हाइतारे करम कांदगी पॉलिटिकल से चंगमा होरे अदुगा मयाम की थबक तोबा हाइतारे को याम सोशल वर्क ओना थबक तोर बकरी गे तोरे अदुगा हजि फावदा धने बिग अचीवमेंट करी के लेगरे अखोना तोबदा एंटरप्रेन्योर दसु अमना थवाई जावबा अदुगा हेंटा की वरी ग सुगे ताजौ फंगे कइनो मसेंग हाबि मसी आइना तौजरकपसी आई हानबदा पॉलिटिकल वर्क चंगजद्रिंग दा हाइदारे आई आर्ट कल्चर गे कोई मैतै पुंग यजरमे सिगी मतुंगदा याक्से सोशल वर्क खरा खरा कोई नेशनल अवार्ड सिंगा कोई याम पुल्लगा तोना तेनरगा मखोई गाइड मखादा लिसिंग मखादा इसी स्टेट अवार्ड आई फंगी यूथ अवार्ड 2010 11 दा 11 12 तमु डिस्ट्रिक्ट अवार्ड बिष्णुपुर गी ओना अयमु फंगी अदो हाइरि बसिंग से वॉलंटरी वर्क ओना सोशल वर्क सुम तौजरकपा अदुना अखोई सोसाइटी से अइना फंगी स्किल अइना फंगी नॉलेज अदुना अइना मयाम दा तौजरिबा डेडिकेशन क्लब की जनरल सेक्रेटरी ओना मतम कयामा पुरमी अदुना हाइरिबा थबक सिंग से तौरकान सिदा अइना फंगोरिबा स्किल अइना तोंगा तोंगा स्टेट सिंग दा चलकांदा अइना फंगोरिबा मयाम सिंग दो अइगी मणिपुर सिदे अप्लाई तौबा तारगदी सुंतो सोयना कोई अवोनबा म पुरकनी हाबिगी वखल सिदा मांग थारकांदा अइना पॉलिटिकल वर्क सिदा संगबनी लोइना लोइना ना आई पॉलिटिकल वर्क से संगद्रिंग विदिन 15-20 years आई पॉलिटिकल वर्क से तोंगा तोंगानबा कोई एमएलए सिंग तोंगा तोंगानबा कोई पॉलिटिकल लीडर सिंग की मखादा अदुगा ऑर्गेनाइजेशन सेक्शन दा आई वर्क तौजरकांदा या हौजिकति आइगी मतम यौरे अइना आइगी लमदम सि कननबा आइगी मणिपुर से कननबा अमदे आइगी यूथ सिंग तोंगान तोंगानबा सिस्टम कया अमदा अखोगी रिसोर्सफुल ओइबा अखोई मणिपुर की रिसोर्स सिंग अजे फाजना अखोई पुथोरकांद हाइदारे अखोइना इकोनॉमी दा याम स्टेबिलिटी लेतबसे अमुतंग कनबा ngamguni हाइबगी वखलोन दै पॉलिटिक्स संगजबन कई कई नोते अचीवमेंट तोगिबा मयाम हंता की मतंग करी करी तो मयाम आइना तौजबसी याम से हाइजरगा हा इंडिजिनस फूड ऑफ तांगलेफा हंता इन प्रमोट तौवी तो कोरोना लेबना कोई फेस्टिवल से फर्स्ट टाइम सेकंड टाइम सो दुम कोई तौननबा थौरांगदी तौबनी अदुबो हौजिकसी कोविड की अदुम यादबनीना खैतंगदी गैप लेदे तौबदबो अखोई हौजिक लेरिबा अखोईगी आइगी अचीवमेंट से अखोईगी कुंबी केंद्र दा हाइजदारे अइना तौजबसी अखोई ममांगी बाय इलेक्शन लामदाय मतम सिदा अहांना तोंगान तोंगान बा अखोईगी पोलिंग वाइज दा ऑल पेंशन स्कीम दा या मिलिसिंग अनि गुंबा अहांना डिस्ट्रीब्यूट तौखरे तोंगान पंचायत एरिया सिंगदा अदुगा लोइना लोइना कोई तोंगान तोंगान बा हेirlooms गे कोई प्रोडक्ट सिंग सेल तौबा कैंडल मेकिंग मशीन पीबा कोई गैस फ्री ऑफ कॉस्ट दा कोई पेपर सिंग लेजदबा हाइदारे सुमसै मतेंग पांगजाबा अदो तोंगान तोंगान बा कोई अनाबा सिंग अदो द हेल्थ सेक्टर से दा कोई खरा क्रिएट तौबीबा अदो मरुइना आइना पामजाबदी वा कल्चर अमा आइगी लमदम सिदा आइगी मणिपुर सिदा
ꯑꯩꯈꯣꯏ ꯅꯍꯥꯔꯣꯜꯁꯤꯡ ꯑꯃꯗꯤ ꯌꯨꯝꯊꯣꯡ ꯈꯨꯗꯤꯡꯃꯛꯇ ꯏꯀꯅꯃꯤꯁꯦ ꯁꯥꯎꯟ ꯑꯣꯏꯍꯟꯕ ꯄꯥꯝꯕ ꯑꯃ ꯑꯩꯉꯣꯟꯗ ꯂꯩꯕꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯑꯩ ꯀꯨꯝꯕꯤ ꯀꯦꯟꯗ꯭ꯔꯗ ꯃꯔꯨꯑꯣꯏꯅ ꯋꯥ ꯀꯜꯆꯔ ꯑꯃ ꯁꯥꯒꯠꯅꯕ ꯑꯩꯅ ꯉꯝꯖꯕ ꯂꯦꯚꯦꯜꯗ ꯏꯃꯨꯡꯗꯨꯒꯤ ꯁꯦꯟꯊꯣꯛ ꯂꯝꯕꯤ ꯂꯩꯅꯕ ꯑꯩ ꯃꯥꯅ ꯁꯨꯅꯤꯡꯉꯤꯕ ꯊꯕꯛꯁꯤꯡ ꯑꯗꯨ ꯍꯧꯖꯤꯛꯁꯨ ꯑꯗꯨꯝ ꯃꯥꯅ ꯄꯥꯝꯕꯁꯤꯡ ꯑꯗꯨꯝ ꯑꯗꯨꯝ ꯃꯈꯥ ꯇꯥꯅ ꯑꯩ ꯑꯗꯨꯝ ꯆꯠꯊꯖꯔꯤ ꯌꯥꯝ ꯐꯖꯕ ꯋꯥꯐꯝ ꯊꯝꯕꯤ ꯑꯗꯨꯒ ꯃꯈꯥ ꯇꯥꯅ ꯑꯩꯈꯣꯏ ꯍꯟꯗꯛꯀꯤ ꯀꯣꯚꯤꯗ ꯃꯅꯨꯡ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯄꯦꯟꯗꯦꯃꯤꯛ yes. ꯃꯅꯨꯡꯁꯤꯗ ꯄꯤꯄꯜꯁꯤꯡꯒꯤ ꯀꯔꯤ ꯃꯇꯦꯡ ꯇꯧꯕꯤꯈ꯭ꯔꯦ ꯑꯗꯨꯒ ꯀꯔꯤ ꯇꯧꯒꯦꯅꯁꯨ ꯈꯟꯕ ꯂꯩꯕꯅꯦ ꯑꯃ ꯊꯝꯕꯤꯌꯨ ꯌꯦꯁꯦ ꯍꯧꯖꯤꯛꯁꯦ ꯑꯩꯅ ꯄꯦꯟꯗꯥꯃꯤꯛꯇ ꯌꯥꯝ ꯁꯦꯡꯅ ꯍꯥꯏꯖꯔꯒꯗꯤ ꯑꯩꯍꯥꯛ ꯄꯦꯟꯗꯥꯃꯤꯛꯇꯗꯤ ꯊꯣꯏꯅ ꯑꯩ ꯌꯥꯝꯅ ꯍꯦꯟꯅ ꯏꯟꯚꯣꯜꯕ ꯇꯧꯗꯦ ꯃꯔꯝꯗꯤ ꯀꯔꯤꯒꯤꯅꯣ ꯑꯩꯈꯣꯏꯒꯤ ꯄꯦꯟꯗꯥꯃꯤꯛꯁꯤꯗ ꯃꯁꯤꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯔꯒ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯄꯤꯄꯜꯁꯤꯡꯒꯤ ꯑꯋꯥꯕꯁꯤꯒꯤ ꯅꯃꯥꯗ ꯁꯣꯁꯤꯌꯦꯜ ꯋꯥꯀꯔ ꯁꯥꯕ ꯃꯌꯥꯝ ꯑꯃ ꯊꯣꯛꯂꯛꯄ ꯄꯩꯁꯥ ꯈꯔ ꯄꯥꯏꯔꯒ ꯑꯆꯥꯊꯥꯎ ꯉꯥꯔꯤ ꯊꯨꯝ ꯃꯣꯔꯣꯛ ꯍꯦꯜꯄꯤꯡꯅꯤ ꯗꯣꯅꯦꯁꯟꯅꯤ ꯏꯁ ꯏꯁ ꯅꯣꯠ ꯔꯤꯌꯦꯜ ꯑꯩꯈꯣꯏ ꯄꯣꯂꯤꯇꯤꯛꯁꯀ ꯔꯤꯂꯦꯚꯦꯟ ꯂꯩꯇꯦ ꯔꯤꯂꯦꯁꯟ ꯂꯩꯇꯦꯕ ꯃꯔꯤ ꯂꯩꯅꯗꯦꯕ ꯄꯣꯂꯤꯇꯤꯛꯁꯀ ꯑꯩꯈꯣꯏ ꯃꯔꯤ ꯂꯩꯅꯍꯜꯂꯛꯄ ꯇꯧꯅ ꯑꯩꯈꯣꯏ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥꯗ ꯃꯌꯥꯝ ꯑꯃ ꯎꯔꯛꯄ ꯆꯨꯝꯅ ꯄꯣꯂꯤꯇꯤꯀꯦꯜ ꯇꯧꯅꯤꯡꯉꯤꯕ ꯑꯩꯈꯣꯏꯗꯗꯤ ꯃꯗꯨꯅ ꯑꯆꯧꯕ ꯏꯐꯦꯛ ꯑꯃ ꯄꯤ ꯄ꯭ꯔꯖꯥꯗ ꯃꯇꯦꯡ ꯄꯥꯡꯅꯤꯡꯕ ꯄ꯭ꯔꯖꯥꯒꯤꯗꯃꯛꯇ ꯑꯋꯥꯕ ꯀꯟꯅꯤꯡꯕ ꯑꯩꯍꯥꯛ ꯃꯌꯥꯝ ꯑꯃ ꯄꯤ ꯀꯃꯥꯏꯅ ꯑꯩ ꯆꯦꯡ ꯌꯦꯜꯂꯤ ꯕꯦꯛ ꯌꯦꯜꯂꯤ ꯑꯩ ꯀꯅꯥꯝꯇ ꯐꯣꯇꯣ ꯀꯥꯞꯇꯦ ꯃꯁꯤ ꯑꯇꯣꯞꯄ ꯖꯒꯥꯁꯤꯡꯗꯨ ꯑꯩꯒꯤ ꯂꯩꯀꯥꯏꯅꯁꯨ ꯑꯗꯩ ꯁꯔꯥꯎꯟꯗꯤꯡ ꯀꯦꯟꯗ꯭ꯔꯅꯁꯨ ꯑꯗꯨꯝ ꯈꯪꯕꯤꯒꯅꯤ ꯑꯗꯣ ꯑꯩ ꯐꯣꯇꯣ ꯑꯝꯇ ꯀꯥꯞꯆꯗꯦ ꯑꯩ ꯍꯔꯥꯁꯃꯦꯟ ꯇꯧꯗꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒꯤ ꯋꯥꯈꯜꯂꯣꯟ ꯑꯩꯉꯣꯟꯗ ꯂꯩꯇꯦ ꯑꯩꯒꯤ ꯄꯣꯂꯤꯇꯤꯀꯦꯜ ꯚ꯭ꯌꯨꯗꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯑꯩ ꯃꯥꯂꯦꯝꯒꯤ ꯀꯩꯊꯦꯜꯁꯤꯡꯒ ꯆꯥꯡꯗꯝꯅꯕ ꯄꯥꯝꯃꯦꯕ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯁꯦ ꯑꯩꯒꯤ ꯄꯣꯂꯤꯇꯤꯀꯦꯜ ꯚ꯭ꯌꯨꯁꯦ ꯑꯩꯅ ꯌꯦꯡꯉꯤꯕ ꯚ꯭ꯌꯨꯗꯨꯗꯤ ꯀꯦꯟꯗ꯭ꯔꯗ ꯁꯣꯠꯊꯔꯦ ꯍꯥꯏꯕ ꯅꯠꯇꯦ ꯀꯦꯟꯗ꯭ꯔ ꯁꯣꯠꯊꯔꯤꯁꯤ ꯃꯅꯤꯄꯨꯔ ꯁꯣꯠꯊꯕꯅꯅꯦꯕ ꯑꯗꯨꯅ ꯒꯚꯔꯟꯃꯦꯟꯠꯁꯤꯗ ꯑꯩꯈꯣꯏ ꯌꯨꯠꯁꯤꯡꯁꯤꯅ ꯑꯩꯈꯣꯏ ꯔꯤꯄ꯭ꯔꯖꯦꯟꯇꯦꯇꯤꯚ ꯑꯣꯏꯅ ꯂꯩꯔꯕ ꯃꯇꯝꯗꯨꯗ ꯑꯩꯈꯣꯏꯅ ꯇꯧꯒꯗꯕ ꯑꯦꯛꯇꯤꯚꯤꯇꯤꯁꯁꯦ ꯑꯩꯈꯣꯏꯒꯤ ꯂꯧꯒꯗꯕ ꯗꯥꯏꯇꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯔꯤꯁꯣꯔꯁ ꯃꯌꯥꯝ ꯑꯃ ꯂꯩꯌꯦꯕ ꯃꯅꯤꯄꯨꯔꯗ ꯔꯤꯁꯣꯔꯁ ꯃꯌꯥꯝ ꯑꯃ ꯂꯩ ꯑꯩꯈꯣꯏꯒꯤ ꯆꯤꯡꯒꯤ ꯃꯐꯝꯗ ꯇꯝꯄꯥꯛꯀꯤ ꯂꯝꯗ ꯂꯣꯏꯕ ꯅꯥꯏꯔꯣꯏꯗꯕ ꯔꯤꯁꯣꯔꯁ ꯃꯌꯥꯝꯁꯤꯡ ꯑꯁꯦ ꯐꯖꯅ ꯄꯨꯊꯣꯔꯀꯥꯟꯗ ꯑꯩꯈꯣꯏ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯑꯩꯈꯣꯏ ꯀ꯭ꯔꯤꯌꯦꯠ ꯇꯧꯕ ꯉꯝꯒꯅꯤ ꯃꯅꯤꯄꯨꯔꯁꯦ ꯑꯃꯨꯛꯇꯪ ꯑꯩꯈꯣꯏ ꯍꯥꯟꯅ ꯂꯩꯔꯝꯕ ꯏꯄꯥ ꯏꯄꯨꯅ ꯊꯅꯝꯕ ꯑꯩꯈꯣꯏꯒꯤ ꯀꯜꯆꯔ ꯑꯥꯏꯗꯦꯟꯇꯤꯇꯤ ꯃꯌꯥꯝꯁꯤꯡꯁꯤ ꯉꯥꯛꯀꯥꯟꯗ ꯅꯍꯥ ꯑꯩꯈꯣꯏꯅ ꯁꯣꯏꯗꯅ ꯀꯟꯕ ꯉꯝꯒꯅꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟꯗꯣ ꯑꯩ ꯃꯥꯡ ꯊꯥꯔꯀꯥꯟꯗ ꯑꯩ ꯄꯣꯂꯤꯇꯤꯀꯦꯜ ꯋꯥꯛꯁꯤ ꯇꯧꯖꯕꯅꯤ ꯃꯔꯨꯑꯣꯏꯅ ꯀꯨꯝꯕꯤ ꯀꯦꯟꯗ꯭ꯔꯒꯤ ꯍꯧꯖꯤꯛ ꯁꯣꯠꯊꯅꯔꯤꯕꯁꯦ ꯙꯅꯤꯕꯤꯅ ꯀꯔꯤꯅꯦꯅ ꯈꯜꯂꯤ ꯀꯔꯝꯕ ꯑꯦꯔꯤꯌꯥꯁꯤ ꯑꯩꯈꯣꯏ ꯁꯣꯠꯊꯔꯤꯅ ꯈꯜꯂꯤ ꯃꯩꯒꯤ ꯏꯁꯤꯡꯒꯤ ꯑꯅꯥ ꯂꯥꯏꯌꯦꯡꯒꯤ ꯂꯝꯕꯤ ꯊꯣꯡꯒꯤ ꯀꯔꯤꯒꯤ ꯑꯋꯥꯠꯄ ꯀꯔꯤ ꯂꯩ ꯃꯁꯤ ꯑꯩꯈꯣꯏꯒꯤꯁꯤ ꯑꯋꯥꯠꯄꯗꯤ ꯑꯗꯨꯃꯛ ꯑꯩꯈꯣꯏꯒꯤꯁꯤ ꯁꯦꯡꯅ ꯍꯥꯏꯔꯀꯥꯟꯗ ꯒꯚꯔꯟꯃꯦꯟꯠꯁꯤ ꯀꯟꯇꯤꯅ꯭ꯌꯨꯁ ꯄ꯭ꯔꯣꯁꯦꯁꯅꯤ ꯑꯗꯨꯒꯤ ꯑꯩꯈꯣꯏ ꯏꯪ ꯁꯣꯛ 1994 ꯑꯩꯈꯣꯏ ꯃꯅꯤꯡ ꯃꯈꯥ ꯇꯝꯕ ꯂꯩꯕꯥꯛ ꯑꯃ ꯑꯣꯏꯅ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯁꯤ ꯂꯩꯔꯛꯑꯦ ꯑꯩꯈꯣꯏꯒꯤ ꯑꯣꯏꯕ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟ ꯑꯃ ꯂꯩꯔꯝꯃꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯏꯟꯗꯤꯌꯥꯒꯤ ꯗꯣꯃꯤꯅꯤꯌꯟ ꯃꯈꯥꯗ ꯍꯥꯏꯇꯥꯔꯦꯅꯦ ꯑꯩꯈꯣꯏ ꯑꯦ ꯄꯥꯔꯠ ꯑꯣꯐ ꯑꯩꯈꯣꯏ ꯁꯤꯇꯤꯖꯟ ꯑꯃ ꯑꯣꯏꯔꯕꯅꯤꯅ ꯑꯩꯈꯣꯏ ꯏꯂꯦꯛꯇꯣꯔꯦꯜ ꯔꯣꯜ ꯄ꯭ꯔꯣꯁꯦꯁꯁꯤꯗ ꯂꯥꯛꯑꯕꯅꯤꯅ ꯑꯩꯈꯣꯏ ꯏꯟꯗꯤꯌꯥꯒꯤ ꯁꯔꯨꯛ ꯑꯃ ꯑꯣꯏꯅ ꯂꯩꯔꯛꯄ ꯃꯇꯝꯁꯤꯗ ꯑꯩꯈꯣꯏꯒꯤ ꯁꯦꯜ ꯊꯨꯝꯒꯤ ꯐꯤꯕꯝꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯁꯣꯛꯊꯔꯦ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯀꯨꯝꯕꯤ ꯀꯦꯟꯗ꯭ꯔꯗ ꯑꯃꯗꯤ ꯃꯅꯤꯄꯨꯔꯗ ꯑꯩꯈꯣꯏ ꯒꯣꯔꯃꯦꯟꯠꯁꯦ ꯑꯣꯚꯔꯗ꯭ꯔꯥꯐ ꯇꯥꯏ ꯁꯤ ꯃꯌꯥꯝ ꯂꯣꯏꯅ ꯈꯪꯉꯦꯕ ꯑꯩ ꯏꯁꯥꯁꯨ ꯈꯪꯉꯤ ꯄ꯭ꯔꯖꯥꯁꯨ ꯈꯪꯉꯤ ꯄꯤꯄꯜꯁꯨ ꯈꯪꯉꯤ ꯑꯗꯣ ꯃꯔꯨꯑꯣꯏꯅ ꯑꯩꯅ ꯀꯨꯝꯕꯤ ꯀꯦꯟꯗ꯭ꯔꯗ ꯊꯝꯅꯤꯡꯉꯤꯕ ꯋꯥꯐꯝꯗꯤ ꯑꯩꯈꯣꯏ ꯀꯨꯝꯕꯤ ꯀꯦꯟꯗ꯭ꯔꯁꯤ 1963ꯗ ꯏꯍꯥꯟ ꯍꯥꯟꯅ ꯀꯥꯈꯤꯕ ꯁꯤꯔꯤ ꯃꯥꯏꯔꯦꯝꯕꯝ ꯀꯣꯏꯔꯦꯡꯁꯦ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅꯦꯕ ꯃꯍꯥꯛꯅ ꯀꯥꯈꯤꯕ ꯃꯇꯝꯗꯒꯤ ꯉꯁꯤꯐꯥꯎꯗ ꯂꯩꯔꯝꯃꯤꯕꯁꯦ ꯑꯍꯣꯡꯕ ꯑꯝꯇ ꯂꯩꯇꯦ ꯍꯥꯏꯕ ꯇꯥꯔꯦ ꯑꯍꯣꯡꯕ ꯂꯩ ꯀꯔꯤ ꯂꯩ ꯑꯩꯈꯣꯏ ꯀꯔꯤ ꯍꯥꯏꯅꯤ ꯃꯇꯝꯒꯤ ꯑꯩꯈꯣꯏ ꯃꯦꯇꯔꯤꯌꯦꯜ ꯄꯣꯂꯤꯇꯤꯛꯁꯀꯨꯝꯕ ꯇꯧꯕ ꯗꯔꯇꯤ ꯄꯣꯂꯤꯇꯤꯛꯁ ꯇꯧꯕꯒꯨꯝꯕ ꯁꯤꯅ ꯋꯤꯗꯤꯟ 12 ꯁꯨꯕ ꯑꯩꯈꯣꯏ ꯏꯂꯦꯛꯁꯟ ꯂꯥꯛꯑꯕ ꯐꯥꯎꯕꯗ ꯑꯩꯈꯣꯏꯒꯤꯁꯤꯗ ꯃꯩꯒꯤ ꯑꯩꯈꯣꯏꯒꯤ ꯈꯨꯗꯣꯡꯆꯥꯕ ꯐꯪꯗꯦ ꯃꯁꯤ ꯑꯩꯈꯣꯏ ꯀꯨꯝꯕꯤ ꯀꯦꯟꯗ꯭ꯔꯗ ꯏꯍꯥꯟ ꯍꯥꯟꯅ ꯄꯨꯁꯜꯂꯛꯈꯤꯕ ꯑꯩꯈꯣꯏ ꯂꯣꯛꯇꯥꯛ ꯍꯥꯏꯗ꯭ꯔꯣ ꯏꯂꯦꯛꯇ꯭ꯔꯤꯛ ꯄ꯭ꯔꯣꯖꯦꯛꯁꯤ ꯑꯩꯈꯣꯏ ꯑꯣꯅꯔꯦꯕꯜ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯁꯤꯔꯤ ꯃꯥꯏꯔꯦꯝꯕꯝ ꯀꯣꯏꯔꯦꯡꯒꯤ ꯃꯇꯝꯗ ꯀꯨꯝꯕꯤ ꯏꯊꯥꯏ ꯕꯦꯔꯦꯖ ꯗꯥꯝꯁꯤ ꯁꯥꯕꯤꯕꯅꯤ ꯁꯤꯗ ꯂꯩꯔꯤꯕ ꯗꯥꯝꯁꯤꯅ ꯀꯨꯝꯕꯤ ꯄ꯭ꯔꯖꯥꯁꯤꯡꯗ ꯃꯩ ꯐ꯭ꯔꯤ ꯄꯤꯒꯅꯤ ꯍꯥꯏꯅ ꯑꯁꯥ ꯇꯧꯖꯔꯝꯕꯗꯣ ꯃꯅꯤꯄꯨꯔ ꯄ꯭ꯔꯖꯥꯅ ꯑꯁꯥ ꯇꯧꯖꯔꯝꯕꯗꯣ ꯑꯩꯈꯣꯏꯅ ꯑꯩꯈꯣꯏꯒꯤ ꯃꯩꯁꯦ ꯇꯦꯛꯁ ꯊꯤꯔꯒ ꯑꯩꯈꯣꯏ ꯁꯤꯖꯤꯟꯅꯕꯒꯤ ꯇꯥꯟꯖꯥ ꯂꯥꯛꯄ ꯀꯨꯝꯕꯤ ꯀꯦꯟꯗ꯭ꯔꯗ ꯂꯣꯏꯅꯅ ꯑꯩꯈꯣꯏꯒꯤ ꯏꯊꯩ ꯂꯧꯈꯣꯡꯁꯤꯡ ꯑꯩꯈꯣꯏ ꯁꯦꯝꯒꯅꯤꯗꯤ ꯍꯥꯏꯕ ꯚꯣꯠ ꯀꯥꯔꯒ ꯃꯃꯥꯡꯗꯗꯤ ꯏꯇꯧ ꯇꯧꯕꯤꯗꯕ ꯀꯥꯔꯒ ꯑꯗꯨꯝ ꯀꯥꯎꯈꯤꯕꯗꯧꯅ ꯑꯗꯨꯝ ꯉꯁꯤ ꯐꯥꯎꯕ ꯑꯩꯈꯣꯏ ꯑꯗꯨꯃꯛ ꯂꯩ ꯑꯗꯨꯒ ꯂꯣꯏꯅ ꯑꯩꯈꯣꯏ ꯂꯝꯕꯤ ꯊꯣꯡꯁꯦ ꯑꯗꯨꯝ ꯁꯦꯝꯒꯅꯤ ꯍꯥꯏ ꯚꯣꯠ ꯀꯥꯗ꯭ꯔꯤꯉꯩꯗꯗꯤ ꯑꯗꯨꯝ ꯋꯥꯁꯛꯏ ꯃꯌꯥꯝ ꯑꯃ ꯇꯧꯏ ꯑꯩ ꯃꯗꯨꯃꯗꯤ ꯑꯗꯣꯝꯒꯤ ꯑꯦꯔꯤꯌꯥꯗꯗꯤ ꯑꯩ ꯆꯪꯗꯦ ꯑꯩꯒꯤ ꯄꯣꯂꯤꯇꯤꯛꯁꯇ ꯃꯔꯨꯑꯣꯏꯅ ꯑꯩꯈꯣꯏꯗ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯀꯨꯝꯕꯤ ꯀꯦꯟꯗ꯭ꯔ ꯑꯃꯗꯤ ꯑꯩꯈꯣꯏꯒꯤ ꯄꯤꯄꯜꯁꯤꯡꯗ ꯋꯥꯔꯤꯁꯤ ꯀꯩꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯇꯥꯃꯣ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯗ ꯈ꯭ꯋꯥꯏꯗꯒꯤ ꯋꯥꯔꯤꯁꯤ ꯀꯩꯅꯣ ꯑꯩꯈꯣꯏꯁꯦ ꯑꯩꯈꯣꯏꯒꯤ ꯑꯣꯏꯅ ꯍꯤꯡꯉꯝꯗꯕ ꯑꯃ ꯂꯩꯌꯦꯕ ꯀꯃꯥꯏꯅ ꯍꯤꯡꯉꯝꯗꯦ ꯑꯩꯈꯣꯏꯅ ꯁꯤꯖꯤꯟꯅꯔꯤꯕ ꯄꯣꯠ ꯈꯨꯗꯤꯡꯃꯛ ꯑꯩꯈꯣꯏ ꯃꯄꯥꯟ ꯂꯝꯗꯒꯤ ꯑꯦꯛꯁꯄꯣꯔꯠ ꯂꯩꯔꯒ ꯁꯤꯖꯤꯟꯅꯕ ꯉꯥꯛꯇ ꯑꯣꯏꯕ ꯑꯗꯣ ꯃꯁꯤ ꯑꯩꯈꯣꯏꯅ ꯃꯈꯣꯏꯗꯒꯤ ꯂꯩꯔꯒ ꯁꯤꯖꯤꯟꯅꯔꯒꯁꯨ ꯑꯩꯈꯣꯏꯒꯤ ꯑꯣꯏꯕ ꯄꯣꯠꯊꯣꯛ ꯈꯔ ꯃꯄꯥꯟ ꯂꯝꯗ ꯑꯦꯛꯁꯄꯣꯔꯠ ꯇꯧꯕ ꯑꯃ ꯆꯪꯉꯦ ꯍꯥꯏꯅ ꯈꯟꯖꯩ ꯑꯩ ꯋꯥꯈꯜꯗ ꯃꯔꯨꯑꯣꯏꯅ ꯃꯁꯤ ꯇꯧꯍꯟꯒꯦ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯑꯦꯖ ꯑꯦ ꯂꯤꯗꯔ ꯑꯩꯈꯣꯏꯅ ꯂꯧꯒꯗꯧꯕ ꯂꯤꯗꯔ ꯑꯃꯒꯤ ꯔꯣꯜ ꯑꯗꯨꯒ ꯂꯤꯗꯔ ꯑꯃꯅ ꯄꯤꯄꯜꯁꯤꯡꯒꯤ ꯂꯥꯛꯏꯕ ꯃꯥꯒꯤ ꯐꯥꯏꯅꯥꯟꯁꯤꯌꯦꯜ ꯁꯄꯣꯔꯠꯁꯤꯡ ꯃꯥꯒꯤ ꯁ꯭ꯀꯤꯜ ꯁꯄꯣꯔꯠꯁꯤꯡ ꯑꯦꯅꯤ ꯁꯦꯛꯇꯔ ꯈꯨꯗꯤꯡꯃꯛꯇ ꯑꯩꯈꯣꯏꯅ ꯁꯄꯣꯔꯠ ꯇꯧꯕ ꯑꯃ ꯆꯪꯉꯦꯕ ꯐꯥꯔꯁꯂꯤ ꯑꯗꯨꯒ ꯑꯅꯤꯁꯨꯕꯗ ꯑꯩꯈꯣꯏꯒꯤ ꯀꯦꯟꯗ꯭ꯔꯁꯤꯗ ꯂꯝꯕꯤ ꯊꯣꯡ ꯐꯠꯇꯦ ꯍꯦꯜꯊ ꯁꯦꯛꯇꯔꯒꯤ ꯑꯋꯥꯠꯄ ꯃꯌꯥꯝ ꯑꯃ ꯂꯩ ꯑꯩꯍꯥꯛꯅ ꯇꯧꯅꯤꯡꯕ ꯃꯌꯥꯝ ꯑꯃ ꯂꯩ ꯑꯩꯍꯥꯛꯅ ꯏꯂꯦꯛꯁꯟ ꯃꯃꯥꯡꯗ
ꯑꯩꯍꯥꯛꯅ election ꯃꯃꯥꯡꯁꯤꯗ transport free ꯑꯩꯈꯣꯏꯒꯤ ꯕꯁꯁꯤ ꯑꯩꯈꯣꯏꯒꯤ ꯄꯩꯁꯥ ꯂꯧꯗꯅ ꯚꯔꯥ ꯂꯧꯗꯅ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯗ first time in ꯃꯅꯤꯄꯨꯔꯒꯤ ꯃꯤꯌꯥꯝꯗ ꯑꯩꯈꯣꯏ ꯑꯅꯧꯕ ꯃꯦꯀꯥꯅꯤꯖꯝ ꯑꯃ ꯄꯨꯊꯣꯔꯀꯥꯟꯗ ꯑꯩꯍꯥꯛ election ꯃꯃꯥꯡꯁꯤꯗ ꯑꯩꯍꯥꯛ ꯇꯧꯅꯅꯕ ꯁꯦꯝ ꯁꯥꯕ ꯂꯣꯏꯔꯦ ꯅꯝꯕꯔ 2ꯗ ꯑꯩꯍꯥꯛꯅ ꯄꯥꯝꯖꯕꯁꯤ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯄꯤꯄꯜꯁꯤꯡꯁꯤꯗ ꯑꯩꯍꯥꯛꯅ ꯀꯔꯤꯒꯨꯝꯕ electionꯁꯤ ꯀꯥꯔꯕ ꯑꯩ ꯑꯇꯣꯞꯄ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯅ ꯀꯦꯟꯗ꯭ꯔꯗꯤ ꯑꯩ ꯀꯟꯁꯇꯤꯇ꯭ꯌꯨꯟꯁꯤꯁꯤꯡꯗꯤ ꯑꯩ ꯂꯧꯁꯟꯕ ꯉꯝꯈꯤꯔꯣꯏ ꯃꯔꯨꯑꯣꯏꯅ ꯑꯩꯒꯤ ꯀꯨꯝꯕꯤ ꯀꯦꯟꯗ꯭ꯔꯒꯤ ꯄ꯭ꯔꯖꯥꯁꯤꯡꯗ ꯏꯁꯤꯡ ꯐ꯭ꯔꯤ ꯑꯃ ꯑꯩ ꯄꯤꯊꯛꯆꯔꯅꯤ ꯁꯤꯃ ꯅꯝꯕꯔ 1ꯅꯤ ꯅꯝꯕꯔ 2ꯗ ꯑꯩ electrificationꯁꯦ ꯑꯩ ꯐ꯭ꯔꯤꯗ ꯄꯤꯒꯅꯤ ꯏꯖꯨꯀꯦꯁꯟꯁꯤꯃ ꯅꯔꯖꯔꯤꯗꯒꯤꯅ BA ꯐꯥꯎꯕꯗ ꯇꯝꯕꯗ ꯆꯪꯉꯤꯕ ꯑꯉꯥꯡꯁꯤꯡꯒꯤ ꯍꯥꯏꯇꯥꯔꯦ ꯃꯁꯤꯒꯤ ꯏꯖꯨꯀꯦꯁꯟꯁꯦ ꯐ꯭ꯔꯤ ꯑꯣꯐ ꯀꯣꯁꯇ ꯑꯦꯚ꯭ꯔꯤ ꯏꯌꯔꯁ ꯑꯩꯍꯥꯛ ꯄꯤꯅꯅꯕ ꯑꯩꯍꯥꯛꯀꯤ ꯄꯥꯟꯗꯝ ꯊꯝꯃꯦ ꯑꯗꯨꯒ ꯂꯣꯏꯅꯅ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯃꯦꯟꯂꯤ ꯀꯣꯁꯁꯤ ꯀꯔꯤꯅꯣ ꯑꯩꯈꯣꯏꯒꯤꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯋꯥꯔꯤꯁꯤ ꯑꯦꯔꯤꯌꯥꯁꯤ ꯀꯩꯗꯧ ꯍꯥꯏꯕꯗ ꯄꯩꯁꯥ ꯂꯧꯁꯤꯡ ꯃꯥꯟ ꯆꯥꯡ ꯀꯥꯏꯅꯔꯤꯕ ꯃꯌꯥꯝꯁꯤꯡꯁꯦ ꯀꯔꯤꯅꯣꯅ ꯑꯩꯅ ꯁꯨꯝ ꯀ꯭ꯔꯤꯇꯤꯁꯥꯏꯖ ꯑꯦꯅꯥꯂꯥꯏꯖ ꯇꯧꯔꯀꯥꯟꯁꯤꯗ ꯐꯪꯉꯤꯁꯤ ꯋꯥꯅꯣꯝ ꯁꯦꯟ ꯄꯤꯕꯗ ꯃꯥꯒꯤ ꯂꯧ ꯌꯣꯟꯕ ꯏꯪꯈꯣꯜ ꯌꯣꯟꯕ ꯑꯣꯏꯔꯝꯃꯦꯕ ꯋꯥꯅꯣꯝ ꯁꯦꯟꯁꯤꯃ ꯑꯩ ꯄꯨꯟꯁꯤꯗ ꯂꯧꯔꯔꯣꯏ ꯑꯩ election ꯀꯥꯕ ꯑꯩ ꯇꯣꯂꯣꯞ ꯆꯥꯔꯔꯣꯏꯕ ꯑꯩ ꯇꯣꯂꯣꯞ ꯆꯥꯒꯦ ꯍꯥꯏꯅ ꯚꯣꯠ ꯂꯦꯞꯄꯁꯨ ꯅꯠꯇꯦ ꯑꯩ ꯉꯁꯤꯐꯥꯎꯁꯨ ꯑꯩ ꯒꯣꯔꯃꯦꯟ ꯖꯣꯕꯇ ꯌꯥꯝꯅ ꯑꯩꯈꯣꯏ ꯏꯟꯇꯔꯦꯁ ꯂꯧꯗꯦ ꯏꯟꯇꯔꯄ꯭ꯔꯤꯅꯣꯔ ꯑꯃ ꯑꯣꯏꯅ ꯍꯥꯏꯇꯥꯔꯦ ꯑꯩ ꯊꯕꯛ ꯁꯨꯕ ꯄꯥꯝꯃꯤ ꯑꯩꯍꯥꯛꯀꯤ ꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯗꯦꯀꯣꯔꯦꯁꯟ ꯇꯦꯟ ꯍꯥꯎꯁ ꯑꯗꯨꯝ ꯇꯧꯖꯩ ꯑꯗꯨꯒ ꯑꯩ ꯏꯁꯥꯁꯨ ꯑꯗꯨꯝ ꯄꯥꯔꯇꯤꯁꯤꯄꯦꯠ ꯇꯧꯏꯀꯣ ꯑꯗꯩꯗꯤ ꯑꯩꯍꯥꯛꯀꯤ ꯑꯣꯏꯅ ꯑꯩ ꯍꯦꯟꯇꯥꯛ ꯃꯦꯀꯤꯡ ꯑꯣꯐ ꯍꯦꯟꯇꯥꯛ ꯑꯗꯩ ꯍꯦꯟꯇꯥꯛ ꯐꯦꯁꯇꯤꯚꯦꯜ ꯃꯌꯥꯝ ꯑꯃ ꯑꯩ ꯄꯥꯡꯊꯣꯛꯆꯔꯤ ꯂꯣꯏꯅ ꯑꯩꯒꯤ ꯑꯣꯏꯕ ꯇꯣꯉꯥꯟꯕ ꯑꯩꯈꯣꯏ ꯇꯨꯔꯤꯖꯝ ꯁꯦꯛꯇꯔ ꯁꯦꯝꯅꯅꯕ ꯑꯩ ꯄꯥꯟꯗꯝ ꯊꯝꯃꯤ ꯂꯣꯏꯅꯅ ꯑꯩꯒꯤ ꯑꯣꯏꯕ ꯇꯣꯉꯥꯟꯕ ꯑꯩꯒꯤ ꯄ꯭ꯔꯖꯥꯁꯤꯡꯒꯤ ꯌꯥꯏꯐꯅꯕ ꯍꯥꯏꯇꯥꯔꯦ ꯇꯣꯉꯥꯟꯕ ꯍꯤꯔꯝ ꯀꯌꯥꯗ ꯁꯦꯛꯇꯔ ꯀꯌꯥꯗ ꯃꯣꯏꯁꯦ ꯑꯩꯈꯣꯏꯒꯤ ꯐꯨꯗ ꯄ꯭ꯔꯣꯁꯦꯁꯤꯡ ꯌꯨꯅꯤꯠꯁꯤꯡ ꯍꯥꯡꯕ ꯇꯣꯉꯥꯟꯕ ꯏꯟꯇꯔꯄ꯭ꯔꯦꯅꯣꯔꯒꯤ ꯌꯨꯠꯁꯤꯡꯁꯤꯗ ꯑꯩ ꯀ꯭ꯔꯤꯌꯦꯠ ꯇꯧꯕ ꯄꯥꯝꯃꯦ ꯑꯗꯨꯒ ꯃꯈꯣꯏꯗ ꯑꯩꯅ ꯀꯩꯒꯨꯝꯕ electionꯁꯤ ꯀꯥꯕ ꯇꯥꯔꯒꯗꯤ ꯌꯨꯝꯊꯣꯡ ꯈꯨꯗꯤꯡꯃꯛꯇ ꯃꯁꯥꯅ ꯃꯁꯥꯕꯨ ꯊꯕꯛ ꯄꯤꯅꯅꯕ ꯃꯣꯏꯅ ꯄꯥꯝꯖꯕ ꯁꯤꯟꯐꯝꯁꯤꯡ ꯑꯗꯨꯗ ꯆꯥꯅꯕ ꯐꯥꯏꯅꯥꯟꯁꯤꯌꯦꯜ ꯁꯄꯣꯔꯠ ꯄꯤꯅꯅꯕ ꯑꯃꯗꯤ ꯃꯥꯒꯤ ꯁꯤꯟꯐꯝꯁꯤꯡ ꯀ꯭ꯔꯤꯌꯦꯠ ꯇꯧꯅꯅꯕ ꯑꯩꯈꯣꯏ ꯏꯀꯅꯃꯤꯗ ꯁꯥꯎꯟ ꯑꯣꯏꯅꯅꯕ ꯁꯤꯃ ꯐ꯭ꯔꯤ ꯑꯣꯐ ꯀꯣꯁꯇ ꯑꯩꯈꯣꯏꯅ ꯆꯠꯂꯤꯕ ꯄꯩꯁꯥꯁꯤ ꯁꯦꯡꯅ ꯍꯥꯏꯔꯒ ꯑꯅꯥꯕꯗ ꯄꯩꯁꯥ ꯆꯠꯂꯤ ꯑꯗꯨꯒ ꯏꯖꯨꯀꯦꯁꯟꯗ ꯄꯩꯁꯥ ꯆꯠꯂꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯇ꯭ꯔꯥꯟꯁꯄꯣꯔꯠꯇ ꯄꯩꯁꯥ ꯆꯠꯂꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯏꯁꯤꯡ ꯃꯩꯗ ꯑꯩꯈꯣꯏ ꯄꯩꯁꯥ ꯆꯠꯂꯤ ꯃꯁꯤꯃ ꯑꯩꯈꯣꯏ ꯀꯟꯇ꯭ꯔꯣꯜ ꯐꯖꯅ ꯇꯧꯕꯤꯔꯕ ꯑꯩꯒꯤ ꯀꯦꯟꯗ꯭ꯔꯁꯤꯗ ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯃꯊꯟꯇ ꯃꯥ ꯏꯀꯣꯅꯣꯃꯤ ꯁꯥꯎꯟ ꯑꯣꯏꯒꯅꯤ ꯃꯗꯨꯒꯤ ꯃꯊꯛꯇ ꯑꯃꯨꯛ ꯃꯈꯣꯏꯅ ꯁꯨꯅꯅꯕ ꯊꯕꯛꯁꯤ ꯄꯤꯕꯤꯕ ꯇꯥꯔꯒꯗꯤ ꯐꯥꯏꯅꯥꯟꯁꯤꯌꯦꯜ ꯁꯄꯣꯔꯠ ꯃꯣꯔꯦꯜ ꯁꯄꯣꯔꯠ ꯅꯠꯇꯕ ꯐꯥꯏꯅꯥꯟꯁꯤꯌꯦꯜ ꯁꯄꯣꯔꯠ ꯑꯃꯨꯛ ꯑꯩꯈꯣꯏꯅ ꯃꯈꯣꯏꯗ ꯄꯤꯕ ꯇꯥꯔꯒꯗꯤ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯑꯩꯈꯣꯏꯒꯤ ꯂꯦꯚꯦꯜꯁꯦ ꯃꯊꯟꯇ ꯑꯞꯒ꯭ꯔꯦꯗ ꯇꯧꯅꯤ ꯍꯥꯏꯕꯁꯦ ꯑꯩꯒꯤ ꯑꯆꯧꯕ ꯊꯥꯖꯕ ꯑꯃꯅꯦꯕ ꯑꯩ ꯄꯣꯂꯤꯇꯤꯀꯦꯜ ꯋꯥꯛꯁꯤꯗ ꯑꯣꯀꯦ ꯃꯈꯥꯇꯅ ꯌꯥꯝ ꯐꯖꯕ ꯋꯥꯐꯝ ꯊꯝꯕꯤꯔꯦ ꯑꯩꯅ ꯙꯟꯕꯤꯗꯩ ꯈꯪꯅꯩꯁꯦ ꯄꯥꯔꯇꯤꯀꯨꯂꯔ ꯇꯣꯉꯥꯟ ꯄꯥꯔꯇꯤ ꯃꯌꯥꯝ ꯑꯃ ꯂꯩꯀꯣ BJP ꯂꯩ NPP ꯂꯩ ꯑꯇꯣꯞ ꯄꯥꯔꯇꯤ ꯂꯩ ꯏꯟꯗꯤꯌꯟ ꯅꯦꯁꯅꯦꯜ ꯀꯣꯡꯒ꯭ꯔꯦꯁꯇ ꯃꯪꯅ ꯆꯪꯉꯨꯔꯤꯁꯦ ꯀꯔꯝꯕ ꯋꯥꯈꯜꯂꯣꯟꯗꯨꯅ ꯃꯥꯒꯤ ꯑꯥꯏꯗꯤꯌꯣꯂꯣꯖꯤꯁꯤ ꯀꯩꯅꯣ INCꯕꯨ ꯄꯥꯝꯃꯤꯁꯤ ꯀꯩꯅꯣ ꯑꯗꯨ ꯋꯥꯐꯝ ꯊꯝꯕꯤꯌꯨ ꯃꯁꯤ ꯑꯩꯅ ꯄꯥꯔꯇꯤꯗ ꯌꯥꯝꯅ ꯗꯤꯄꯦꯟꯗꯦꯟ ꯇꯧꯔꯨꯕꯗꯤ ꯅꯠꯇꯦ ꯑꯗꯣ ꯑꯩꯍꯥꯛꯅ ꯆꯪꯉꯤꯕ ꯋꯥꯈꯜꯂꯣꯟꯁꯤ ꯀꯩꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯄꯣꯂꯤꯇꯤꯀꯦꯜꯒꯤ ꯁꯤꯅꯦꯔꯤꯌꯣꯁꯤ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯂꯩꯔꯤꯕ BJP ꯒꯣꯔꯃꯦꯟ ꯐꯠꯇꯦ ꯍꯥꯏꯕꯗꯤ ꯅꯠꯇꯦ ꯄꯥꯔꯇꯤꯗꯤ ꯂꯣꯏꯅ ꯐꯩꯌꯦꯕ ꯑꯗꯨꯒ ꯃꯦꯟꯂꯤ ꯃꯥꯒꯤ ꯊꯤꯝ ꯃꯥꯒꯤ ꯑꯥꯏꯗꯤꯌꯣꯂꯣꯖꯤꯁꯤ ꯌꯦꯡꯀꯥꯟꯗ ꯁꯦꯀꯨꯂꯔꯤꯖꯝ ꯅꯠꯇꯕ ꯀꯝꯃꯨꯅꯦꯂꯤꯖꯝ ꯂꯣꯝꯗ ꯂꯥꯛꯄ ꯑꯗꯨꯝ ꯂꯩꯌꯦꯕ ꯀꯃꯥꯏꯅ ꯂꯩꯒꯦ ꯍꯥꯏꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯏꯁꯝ ꯁꯝꯅ ꯋꯥꯟ ꯅꯦꯁꯟ ꯃꯁꯤ ꯑꯩ ꯄꯥꯝꯗꯦ ꯌꯨꯠ ꯑꯃ ꯑꯣꯏꯅ ꯀꯃꯥꯏꯅ ꯄꯥꯝꯗꯦ ꯍꯥꯏꯔꯤꯕ ꯋꯦꯁꯤꯗ ꯂꯥꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯃꯔꯛꯇ ꯂꯩꯔꯝꯕ ꯐꯖꯈ꯭ꯔꯕ ꯑꯃꯒ ꯍꯤꯟꯗꯨ ꯖꯥꯠ ꯕꯤꯖꯥꯠ ꯈꯥꯏꯗꯕ ꯏꯟꯗꯤꯌꯥꯒꯤ ꯑꯄꯨꯟꯕꯒꯤ ꯑꯗꯨꯒꯨꯝꯕ ꯁꯛꯇꯝ ꯑꯁꯦ ꯃꯆꯦꯠ ꯇꯥꯅ ꯀꯥꯏꯔꯛꯄ ꯌꯥꯕꯒꯤ ꯑꯩꯈꯣꯏ ꯑꯦꯔꯤꯌꯥ ꯑꯃ ꯑꯩꯈꯣꯏ ꯎꯕ ꯐꯪꯉꯦꯕ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯀꯥꯟꯗ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯒ꯭ꯔꯣꯠ GDPꯒꯤ ꯑꯩꯈꯣꯏ ꯂꯩꯔꯤꯕ ꯃꯥꯏꯅꯁ ꯆꯠꯂꯤꯕ ꯑꯗꯩ ꯑꯩꯈꯣꯏꯒꯤ GST ꯂꯧꯔꯛꯏꯕ ꯏꯟꯀꯝ ꯇꯦꯛꯁꯇ ꯑꯗꯩꯗꯤ ꯑꯩꯈꯣꯏꯒꯤ ꯊꯥꯎꯒꯤ ꯃꯃꯜ ꯇꯦꯛꯁ ꯃꯌꯥꯝ ꯑꯃ ꯂꯧꯁꯤꯜꯂꯛꯄ ꯇꯣꯉꯥꯟꯕ ꯃꯌꯥꯝ ꯑꯃ ꯑꯩꯈꯣꯏꯒꯤ ꯄꯣꯠꯀꯤ ꯃꯃꯜ ꯇꯥꯡꯈꯠꯂꯛꯄ ꯃꯌꯥꯝ ꯑꯃ ꯒ꯭ꯌꯥꯁꯀꯤ ꯃꯃꯜ ꯍꯦꯟꯒꯠꯂꯛꯄ ꯃꯌꯥꯝꯁꯤꯡ ꯑꯁꯤ ꯎꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛꯁꯤꯗ BJP ꯒꯣꯔꯃꯦꯟꯁꯤꯅ ꯄꯥꯟꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯌꯨꯠꯁꯤꯡꯁꯤꯗ ꯄꯤꯔꯛꯀꯗꯧꯕ ꯑꯩꯈꯣꯏꯒꯤ ꯁꯣꯁꯥꯏꯇꯤꯁꯤꯗ ꯏꯁꯝ ꯁꯝꯅ ꯑꯩꯈꯣꯏ ꯔꯤꯁꯣꯔꯁ ꯂꯩꯇꯦ ꯃꯅꯤꯄꯨꯔꯁꯤ ꯍꯥꯏꯔꯦ ꯔꯤꯁꯣꯔꯁ ꯂꯩꯇꯕ ꯂꯩꯕꯥꯛꯁꯤꯗ ꯑꯩꯈꯣꯏ ꯀꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯏꯟꯀꯝ ꯇꯦꯛꯁ ꯗꯤꯄꯥꯔꯠꯃꯦꯟꯒꯤ ꯒ꯭ꯔꯣꯠꯇꯤ ꯍꯦꯟꯒꯠꯍꯜꯂꯤꯅꯣ ꯔꯦꯚꯤꯅ꯭ꯌꯨꯒꯤ ꯇꯦꯛꯁꯁꯦ ꯑꯩꯈꯣꯏ ꯍꯥꯟꯅ ꯂꯨꯄꯥ 8 ꯂꯧꯔꯝꯕꯗ ꯂꯨꯄꯥ 19 ꯀꯃꯥꯏꯅ ꯂꯧꯔꯛꯏꯅꯣ ꯑꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯤꯡꯁꯦ ꯀꯅꯥꯗꯒꯤ ꯂꯧꯔꯤꯅꯣ ꯄ꯭ꯔꯖꯥꯗꯒꯤ ꯂꯧꯕꯅꯦꯕ ꯑꯗꯣ ꯇꯦꯛꯁꯦꯁ ꯃꯌꯥꯝꯁꯤꯡꯁꯤꯅ ꯒꯣꯔꯃꯦꯟ ꯆꯂꯥꯏꯕꯅꯦꯕ ꯑꯗꯣ ꯇꯦꯛꯁꯦꯁ ꯃꯌꯥꯝꯁꯤꯡꯁꯤ ꯍꯦꯟꯒꯠꯂꯛꯄ ꯇꯥꯔꯒꯗꯤ ꯔꯤꯁꯣꯔꯁ ꯂꯩꯇꯕ ꯏꯁꯥꯒꯤ ꯄꯣꯠꯊꯣꯛ ꯄꯨꯊꯣꯛꯇꯕ ꯄ꯭ꯔꯖꯥꯗꯤ ꯀꯔꯝꯕ ꯐꯤꯕꯝꯗ ꯂꯩꯔꯝꯒꯅꯤ ꯍꯥꯏꯕꯁꯤ ꯈꯜꯂꯀꯥꯟꯗ ꯑꯩ ꯏꯁꯥꯒꯤ ꯑꯣꯏꯕ ꯆꯞ ꯆꯥꯕ ꯐꯤꯔꯦꯞ ꯑꯃ ꯂꯧꯔꯀꯥꯟꯗ ꯑꯩꯈꯣꯏꯅ ꯑꯑꯣꯟꯕ ꯑꯃ ꯄꯨꯔꯛꯀꯦ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯄꯤꯄꯜꯁꯤꯡꯅ ꯌꯦꯡꯉꯤꯕ ꯃꯤꯠꯌꯦꯡꯁꯤ ꯑꯩꯈꯣꯏꯒꯤ ꯄꯥꯔꯇꯤꯗ ꯗꯤꯄꯦꯟꯗꯦꯟ ꯇꯧꯕ ꯄ꯭ꯔꯖꯥꯁꯤꯡꯁꯨ ꯑꯩ ꯏꯁꯥꯒꯤ ꯑꯣꯏꯅꯁꯨ ꯄꯥꯔꯇꯤꯁꯤ ꯀꯔꯝꯕꯅꯣ ꯆꯨꯁ ꯇꯧꯔꯀꯥꯟꯁꯤꯗ ꯍꯥꯏꯔꯤꯕ ꯄꯥꯔꯇꯤꯁꯤꯅ ꯑꯩꯈꯣꯏ ꯄꯤꯄꯜꯁꯤꯡꯗ ꯀꯣꯡꯒ꯭ꯔꯦꯁ ꯑꯃꯗꯤ BJP ꯍꯥꯏꯕꯒꯤ ꯑꯀꯟꯕ ꯋꯥꯈꯜꯂꯣꯟ ꯑꯃ
ꯃꯈꯣꯏꯅ ꯐꯣꯀꯁ ꯑꯃ ꯊꯝꯃꯦꯕ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯑꯩ ꯊꯣꯏꯅ ꯃꯁꯤꯗ ꯏꯂꯦꯛꯁꯟꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯃꯥꯏ ꯄꯥꯛꯅꯅꯕ ꯍꯣꯠꯅꯔꯛꯄꯗ ꯃꯤꯌꯥꯝꯒꯤ ꯁꯄꯣꯔꯠꯇꯨꯅ ꯑꯩ ꯀꯥꯖꯗꯣꯏꯅꯤ ꯇꯧꯕꯇꯕꯨ ꯑꯩꯅ ꯊꯝꯖꯔꯤꯕ ꯋꯥꯈꯜꯂꯣꯟꯗꯤ ꯀꯔꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯄꯥꯔꯇꯤꯗ ꯗꯤꯄꯦꯟꯗꯦꯟ ꯇꯧꯗꯕ ꯄꯣꯂꯤꯇꯤꯛꯁ ꯑꯃꯁꯨ ꯑꯩ ꯄꯥꯝꯃꯦꯕ ꯔꯤꯖꯅꯦꯜꯂꯤ ꯇꯧꯕꯇꯕꯨ ꯑꯩꯈꯣꯏꯒꯤ ꯄꯤꯄꯜꯁꯤꯡꯗ ꯀꯣꯡꯒ꯭ꯔꯦꯁ ꯑꯣꯔ BJP ꯍꯥꯏꯕ ꯑꯃ ꯑꯩꯈꯣꯏ ꯑꯀꯟꯕ ꯑꯩꯈꯣꯏ ꯕꯥꯏꯁ ꯑꯃ ꯃꯅꯤꯄꯨꯔꯗꯁꯨ ꯂꯩꯔꯦ ꯏꯟꯗꯤꯌꯥꯗꯁꯨ ꯂꯩꯔꯦ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯀꯣꯡꯒ꯭ꯔꯦꯁ ꯑꯣꯔ BJPꯁꯦ ꯑꯗꯨꯝ ꯐꯥꯏꯠ ꯇꯧꯔ ꯂꯩꯕ ꯑꯗꯣ ꯑꯅꯤꯁꯤꯗ ꯌꯨꯠ ꯑꯃ ꯑꯣꯏꯅ ꯑꯩꯅ ꯆꯨꯁ ꯇꯧꯖꯕꯩ ꯃꯔꯝꯗꯤ ꯀꯣꯡꯒ꯭ꯔꯦꯁꯇ ꯆꯨꯁ ꯇꯧꯖꯕꯩ ꯃꯔꯝꯗꯤ ꯍꯦꯛ ꯑꯍꯜ ꯍꯥꯛꯇꯛꯇꯒꯤ ꯍꯥꯏꯇꯥꯔꯦ ꯂꯥꯏ ꯍꯥꯛꯇꯛꯇꯒꯤ ꯏꯟꯗꯤꯌꯥꯁꯦ ꯑꯩꯈꯣꯏ ꯀꯣꯡꯒ꯭ꯔꯦꯁꯅ ꯃꯨꯚꯃꯦꯟ ꯇꯧꯔꯒ ꯄꯨꯈꯠꯂꯛꯈꯤꯑꯕ ꯑꯗꯣ ꯀꯣꯡꯒ꯭ꯔꯦꯁꯅ ꯄꯥꯜꯂꯤꯉꯩ ꯃꯇꯝꯗꯗꯤ ꯑꯩꯈꯣꯏ ꯉꯁꯤ ꯄꯤꯔꯤꯕ ꯁ꯭ꯀꯤꯝꯁꯤ ꯐꯅ ꯌꯥꯝꯃꯦ ꯅꯞꯁꯥ ꯅꯦꯁꯅꯦꯜ ꯐꯨꯗ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯦꯛ ꯀꯣꯡꯒ꯭ꯔꯦꯁꯀꯤ ꯃꯇꯝꯗ ꯄꯤꯕ ꯆꯦꯡ ꯑꯦꯛꯅꯦꯕ ꯑꯦꯛ ꯏꯁ ꯄꯣꯂꯤꯁꯤ ꯀꯣꯡꯒ꯭ꯔꯦꯁꯀꯤ ꯃꯇꯝꯗꯅꯤ ꯑꯗꯨꯒ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯑꯩꯈꯣꯏꯒꯤ ꯃꯍꯥꯇꯃꯥ ꯒꯥꯟꯙꯤ ꯅꯦꯁꯅꯦꯜ ꯏꯝꯄ꯭ꯂꯣꯏꯃꯦꯟ ꯖꯦꯅꯦꯔꯦꯁꯟ ꯁ꯭ꯀꯤꯝ MG ꯅꯔꯦꯒꯥ ꯁꯤꯁꯨ ꯑꯩꯈꯣꯏꯒꯤ ꯖꯣꯕ ꯀꯥꯔꯗ ꯄꯟꯆꯥꯌꯠ ꯑꯦꯔꯤꯌꯥꯁꯤꯡꯗ ꯄꯤꯔꯤꯕꯁꯤꯡꯁꯤ ꯀꯣꯡꯒ꯭ꯔꯦꯁꯀꯤ ꯃꯇꯝꯗ ꯄꯤꯈꯤꯕ ꯉꯥꯛꯇꯅꯦꯕ BJPꯒꯤ ꯃꯇꯝꯗ ꯃꯈꯣꯏꯅꯗꯤ ꯃꯌꯥꯝ ꯑꯃ ꯑꯦꯗꯚꯔꯇꯥꯏꯁ ꯇꯧꯋꯤ PMJAY ꯑꯗꯩꯗꯤ ꯑꯩꯈꯣꯏꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔꯒꯤ ꯍꯛꯁꯦꯜꯀꯥ ꯑꯣꯅꯔꯦꯕꯜ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯗꯨꯝ ꯐꯩ ꯃꯤ ꯑꯣꯏꯅ ꯑꯗꯨꯝ ꯐꯩ ꯃꯥꯒꯤ ꯄꯥꯔꯇꯤꯒꯤꯅ ꯇꯣꯉꯥꯟꯅ ꯊꯝꯈ꯭ꯔꯒ ꯍꯥꯏꯇꯥꯔꯦ ꯃꯥꯒꯤ ꯑꯥꯏꯗꯤꯌꯦꯜ ꯑꯣꯏꯕ ꯃꯌꯥꯝ ꯑꯃꯁꯨ ꯂꯩ ꯇꯧꯕꯇꯕꯨ ꯑꯩꯅ ꯍꯥꯏꯅꯤꯡꯉꯤꯗꯤ ꯄꯣꯂꯤꯇꯤꯛꯁ ꯍꯥꯏꯕꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯃꯦꯟꯂꯤ ꯑꯩꯈꯣꯏ ꯑꯦꯗꯚꯔꯇꯥꯏꯁ ꯅꯠꯇꯦ ꯃꯊꯧ ꯇꯥꯔꯤꯁꯦ ꯑꯅꯧꯕ ꯃꯦꯀꯥꯅꯤꯖꯝ ꯑꯃ ꯏꯟꯗꯤꯌꯥꯒ ꯆꯥꯡꯗꯝꯅꯕ ꯌꯥꯕ ꯋꯥꯔꯜꯒ ꯆꯥꯡꯗꯝꯅꯕ ꯌꯥꯕ ꯄꯣꯂꯤꯇꯤꯛꯁ ꯑꯃ ꯑꯩꯅ ꯇꯧꯕ ꯄꯥꯝꯃꯦ ꯃꯗꯨ ꯑꯩꯅ ꯀꯨꯝꯕꯤ ꯀꯦꯟꯗ꯭ꯔꯗꯒꯤ ꯍꯧꯗꯣꯛꯀꯅꯤ ꯍꯥꯏꯕꯅꯤ ꯑꯗꯨꯅ ꯑꯩꯅ ꯚꯣꯠ ꯃꯃꯥꯡꯗ ꯇ꯭ꯔꯥꯟꯁꯄꯣꯔꯠ ꯐ꯭ꯔꯤ ꯑꯣꯏꯍꯟꯒꯅꯤ ꯑꯁꯤꯗ ꯀꯔꯤ ꯃꯔꯝꯒꯤꯅꯣ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯀꯟꯁꯇꯤꯇ꯭ꯌꯨꯟꯁꯤꯁꯤꯡꯗ ꯂꯦꯞꯄꯤꯔꯤꯕ ꯀꯦꯟꯗꯤꯗꯦꯠꯁꯤꯡꯅ ꯇꯧꯔꯤꯕ ꯃꯨꯚꯃꯦꯟ ꯑꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯚꯣꯠꯁꯤ ꯑꯩꯈꯣꯏ ꯀꯥꯟꯅꯅꯕ ꯍꯣꯠꯅꯕꯗ ꯃꯥꯔꯁꯦꯜ ꯄꯋꯥꯔ ꯃꯅꯤ ꯄꯋꯥꯔ ꯁꯤꯖꯤꯟꯅꯔꯀꯥꯟꯗ ꯚꯣꯠ ꯀꯥꯟꯅꯅꯕ ꯍꯣꯠꯅꯩꯑꯕ ꯑꯗꯨꯗꯤ ꯑꯩꯉꯣꯟꯗ ꯌꯥꯎꯗꯦ ꯑꯩ ꯄꯩꯁꯥ ꯄꯤꯔꯒ ꯚꯣꯠ ꯀꯥꯒꯦ ꯍꯥꯏꯅꯗꯤ ꯑꯩ ꯈꯟꯗꯦ ꯀꯔꯤ ꯃꯗꯨ ꯂꯩꯕꯥꯛ ꯃꯥꯡꯅꯤꯡꯉꯥꯏ ꯃꯆꯥ ꯑꯃꯅꯦꯕ ꯅꯨꯃꯤꯠꯇꯨꯗꯒꯤ ꯀꯔꯞꯁꯟ ꯇꯧꯕ ꯍꯧꯔꯦ ꯍꯥꯏꯕꯁꯦ ꯑꯩ ꯈꯪꯉꯤ ꯑꯗꯨꯅ ꯑꯩ ꯉꯁꯤꯐꯥꯎꯗ ꯄ꯭ꯔꯖꯥꯁꯤꯡꯗ ꯑꯃꯗꯤ ꯄꯤꯄꯜꯁꯤꯡꯗ ꯑꯩ ꯄꯩꯁꯥ ꯌꯦꯜꯂꯒ ꯚꯣꯠ ꯀꯥꯔꯣꯏ ꯍꯥꯏꯕꯁꯦ ꯑꯩꯒꯤ ꯑꯆꯧꯕ ꯊꯥꯖꯕ ꯂꯩ ꯄ꯭ꯔꯖꯥꯅꯁꯨ ꯑꯩꯕꯨ ꯁꯣꯏꯗꯅ ꯑꯩꯒꯤ ꯑꯁꯦꯡꯕ ꯊꯕꯛꯁꯤꯡꯁꯤ ꯎꯔꯛꯄ ꯃꯇꯝꯗ ꯁꯣꯏꯗꯅ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯔꯛꯀꯅꯤ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯅꯁꯨ ꯅꯨꯡꯁꯤꯕꯤꯔꯛꯀꯅꯤ ꯍꯥꯏꯕꯁꯦ ꯑꯩꯒꯤ ꯑꯆꯧꯕ ꯊꯥꯖꯕꯅꯦꯕ ꯑꯣꯀꯦ ꯌꯥꯝ ꯐꯖꯕ ꯋꯥꯐꯝ ꯊꯝꯕꯤ ꯃꯈꯥ ꯇꯥꯕ ꯑꯩꯈꯣꯏ ꯃꯤꯈꯜꯁꯦ ꯃꯥꯏ ꯄꯥꯛꯂꯀꯥꯟꯗ ꯀꯔꯤ ꯇꯧꯒꯅꯤ ꯑꯗꯨꯒ ꯍꯧꯖꯤꯛ ꯂꯩꯕ ꯄꯣꯂꯤꯇꯤꯀꯦꯜ ꯁꯤꯅꯤꯌꯥꯔꯣꯒꯤ ꯃꯇꯥꯡ ꯑꯗꯨꯒ ꯑꯃꯔꯣꯝꯗꯅ ꯑꯩꯈꯣꯏ ꯀꯨꯝꯕꯤꯒꯤ ꯄ꯭ꯔꯖꯥꯁꯤꯅ ꯀꯔꯤ ꯍꯥꯏꯅꯤꯡꯕꯒꯦ ꯍꯥꯏꯕꯗꯣ ꯑꯩꯈꯣꯏ ꯑꯩ ꯃꯔꯛꯁꯤꯗ ꯑꯇꯦꯟꯕ ꯕ꯭ꯔꯦꯛ ꯑꯃꯇ ꯂꯧꯖꯒꯦ ꯕ꯭ꯔꯦꯛꯀꯤ ꯃꯇꯨꯡꯗ ꯑꯩꯈꯣꯏ ꯙꯔꯟꯕꯤꯔꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯥꯒꯤ ꯃꯥꯡꯖꯔꯤꯕ ꯃꯪꯂꯥꯟꯁꯤꯡ ꯑꯁꯤ ꯀꯃꯥꯏꯅ ꯃꯪꯐꯥꯎꯅꯒꯗꯒꯦ ꯃꯥꯅ ꯀꯔꯤ ꯄꯥꯝꯃꯤꯒꯦ ꯍꯥꯏꯕꯗꯣ ꯊꯝꯖꯒꯦ ꯁꯣ ꯚ꯭ꯌꯨꯋꯔꯁ ꯑꯇꯦꯟꯕ ꯕ꯭ꯔꯦꯛ ꯑꯃꯇ ꯂꯧꯖꯒꯦ ꯕ꯭ꯔꯦꯛꯀꯤ ꯃꯇꯨꯡꯗ ꯌꯥꯝ ꯊꯨꯅ ꯑꯃꯨꯛ ꯍꯟꯖꯔꯛꯀꯦ ꯑꯩꯈꯣꯏ ꯚꯦꯛꯁꯤꯟ ꯀꯥꯞꯂꯁꯦ ꯑꯩꯈꯣꯏ ꯚꯦꯛꯁꯤꯟ ꯀꯥꯞꯂꯁꯦ ꯍꯥꯟꯅꯒꯤ ꯄꯨꯟꯁꯤ ꯆꯥꯎꯈꯠ ꯈꯣꯡꯊꯥꯡ ꯍꯟꯖꯤꯜꯂꯁꯤ ꯖꯥꯇꯤ ꯕꯤꯖꯥꯇꯤ ꯈꯥꯏꯗꯅ ꯀꯣꯔꯣꯅꯥ ꯂꯥꯟꯆꯠ ꯊꯦꯡꯅꯔꯁꯤ ꯑꯩꯈꯣꯏ ꯚꯦꯛꯁꯤꯟ ꯀꯥꯞꯂꯁꯤ ꯀꯣꯔꯣꯅꯥꯗꯒꯤ ꯉꯝꯂꯁꯤ ꯄꯨꯟꯁꯤ ꯆꯥꯎꯈꯠ ꯃꯥꯏꯀꯩꯗ ꯍꯟꯅ ꯄꯥꯡꯂꯁꯦ ꯄꯨꯟꯁꯤ ꯆꯥꯎꯈꯠ ꯃꯥꯏꯀꯩꯗ ꯍꯟꯅ ꯄꯥꯡꯂꯁꯦ ꯑꯁꯦꯡꯕꯅꯦ ꯑꯩꯈꯣꯏ ꯄꯨꯟꯅ ꯚꯦꯛꯁꯤꯟ ꯀꯥꯞꯊꯣꯛꯇꯨꯅ ꯀꯣꯔꯣꯅꯥꯗꯒꯤ ꯉꯥꯛꯊꯣꯛꯇꯨꯅ ꯍꯥꯟꯅꯒꯤ ꯄꯨꯟꯁꯤꯕꯨ ꯍꯟꯖꯟꯅꯕ ꯍꯣꯠꯅꯕꯗ ꯑꯗꯣꯝꯁꯨ ꯁꯔꯨꯛ ꯌꯥꯕꯤꯌꯨ ꯇꯥꯃꯣ ꯀꯩꯅꯣ ꯂꯣꯏꯁꯟꯗ꯭ꯔꯤꯕꯣ ꯑꯁ ꯈꯔ ꯉꯟꯅ ꯆꯠꯁꯦꯅ ꯍꯥꯏꯔꯒ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯀꯥꯏ ꯆꯠꯄꯅꯣ ꯍꯥꯏꯁꯤꯕꯣ ꯍꯩꯃꯥ ꯀꯣꯚꯤꯗꯀꯤ ꯚꯦꯛꯁꯤꯟ ꯀꯥꯞꯊꯣꯛꯎꯁꯦꯅ ꯉꯔꯥꯡ ꯐꯖꯅ ꯍꯥꯏꯅꯩꯗꯨꯗꯤ ꯑꯁ ꯑꯩ ꯍꯛꯆꯥꯡ ꯀꯩꯁꯨ ꯇꯧꯗꯦ ꯑꯩ ꯀꯥꯞꯄꯣꯏ ꯅꯠꯇꯦ ꯍꯛꯆꯥꯡ ꯀꯩꯁꯨ ꯇꯧꯗꯕ ꯑꯩꯉꯣꯟꯗ ꯍꯤꯗꯥꯛ ꯀꯥꯞꯄ ꯀꯩ ꯀꯥꯟꯗꯅꯣ ꯑꯩ ꯀꯥꯞꯄꯣꯏ ꯍꯥꯏꯁꯤꯅꯤ ꯇꯥꯃꯣ ꯅꯥꯔꯛꯇ꯭ꯔꯤꯉꯩꯗꯅꯦ ꯏꯁꯥꯅ ꯍꯥꯟꯅ ꯆꯦꯛꯁꯤꯜꯍꯧꯕꯅ ꯐꯠꯇ꯭ꯔꯣ ꯀꯥꯞꯊꯣꯛꯄꯅ ꯐꯠꯇꯕ꯭ꯔꯥꯕ ꯍꯣꯏ ꯌꯥꯔꯦ ꯆꯦꯛꯁꯤꯟꯕꯅ ꯑꯗꯨꯝ ꯀꯥꯞꯄꯨꯔꯣ ꯑꯩ ꯀꯥꯞꯄꯣꯏ ꯑꯁ ꯈꯪꯗ꯭ꯔꯦꯗ ꯀꯃꯥꯏꯅ ꯉꯥꯡꯅꯗꯣꯏꯅꯣ ꯈꯪꯗ꯭ꯔꯦ ꯑꯩ ꯐꯔꯦ ꯑꯗꯨꯗꯤ ꯑꯩ ꯆꯠꯂꯨꯈꯤꯒꯦ ꯄꯨꯡꯉꯣ ꯃꯃꯥ ꯍꯤꯗꯥꯛ ꯀꯥꯞꯄꯨꯒꯦꯀꯣ ꯄꯄꯥꯒ ꯂꯩꯔꯝꯃꯣ COVID-19 ꯂꯥꯏꯆꯠ ꯑꯁꯤꯗꯒꯤ ꯉꯥꯛꯊꯣꯛꯅꯕꯒꯤꯗꯃꯛ ꯀꯣꯚꯤꯗꯀꯤ ꯚꯦꯛꯁꯤꯟ ꯀꯥꯞꯄꯅ ꯂꯥꯏꯆꯠ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯕ ꯂꯩꯅꯥ ꯂꯥꯏꯆꯠꯁꯤꯡꯗꯒꯤ ꯉꯥꯛꯊꯣꯛꯆꯕ ꯉꯝꯃꯤ ꯃꯁꯤꯗ ꯅꯠꯇꯅ ꯂꯥꯏꯆꯠ ꯑꯁꯤꯅ ꯆꯪꯍꯟꯗꯅꯕꯒꯤꯗꯃꯛ ꯃꯇꯝ ꯃꯇꯝꯒꯤ ꯁꯔꯀꯥꯔꯅ ꯄꯤꯔꯛꯄ ꯆꯠꯅ ꯀꯥꯡꯂꯣꯟꯁꯤꯡ ꯑꯩꯈꯣꯏ ꯉꯥꯛꯅ ꯆꯠꯃꯤꯟꯅꯔꯁꯤ ꯀꯣꯋꯤꯟ ꯑꯦꯞꯁꯇ ꯔꯦꯖꯤꯁꯇꯥꯔ ꯇꯧꯕꯤꯗꯨꯅ ꯑꯗꯣꯝꯁꯨ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯚꯦꯛꯁꯤꯟ ꯑꯁꯤ ꯀꯥꯞꯊꯣꯛꯄꯤꯌꯨ ꯀꯣꯚꯤꯗꯀꯤ ꯚꯦꯛꯁꯤꯟ ꯀꯥꯞꯊꯣꯛꯇꯨꯅ ꯀꯣꯚꯤꯗ ꯂꯩꯇꯕ ꯏꯔꯝꯗꯝ ꯑꯣꯏꯍꯟꯃꯤꯟꯅꯔꯁꯤ ꯑꯩꯈꯣꯏ ꯚꯦꯛꯁꯤꯟ ꯀꯥꯞꯂꯁꯦ ꯕ꯭ꯔꯦꯛꯀꯤ ꯃꯇꯨꯡꯗ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ
makata na idane biji lakse ning si khoi by chance election se mai pa en khal lagadi Yes, yes. dane mile kari no togen khale ba nang first priority kai no Yes, yes. kari togen khal yes ai gi han ba kari gum bai hang na miyam na koi thaja ba si pi dana mayam gi right si sinabi dana kumbi kendra kan ba music oi ba tar gadi yana han ba ina pai ga do ba kumbi kendra gi priority si akoi gi se amana longmi sinmi oina leiba lamdam ama oya maroina panchayat manga ni gram panchayat manga do municipal council so koi longmi sinmi na ayamba koi law suba aduga farm tawba fishery aduga agriculture sida koi dependent tawba koi society amane koi gise aduna maroina ini hana hana kabada paiga do basi within 6 months ki manungda hana pai free of cost da koi bio fertilizer chemical yaudaba bio fertilizer je koi free of cost da within each and every years and the free of cost pina naba ahan da long wising the kudol tamuni sima number 2 da low uba da sangi ba ising si irrigation se first priority oina low uba nang naba akoi election se hek loi ba ka ba loi ba wasak ek lo ba loi ba ai ising se sukso na ai kumbi kendra gi long wising da hang free of cost within dependent of the praja da long mi da dependent of the hakna longom tokwa responsibility miyam gi minded adu sap chana hana hanba priority on p gap se gi aso pa thajabam ne atai to ba kari haning ba to se aina object tawgada basi maroina lawmi singsina economy se koi lawu singu tawga tholiba pothok sina haidare akoi isai su sing lairik tam hanba adu matam ga chunaba education phangna bu hotaba da madugi financially do koi puba ngamakta ba madugi awaba mayam si leibana akoi society tapna tapna koi maning halaya ado maning halakpada natana khoje awaba khogi ama mayok naraktiba area se masi control tawbase khoi aina kamaina tawgada ha batamda education se khoi nazari dagi khoi ba loyo faw se khoi kumbi kendra gi oina I free of cost ifs and every houses imong khudimak I ki dola doli natana imong khudimak people gi khoi imong khudimak se khoi free of cost ta paisa se chalandaba lairik tambada free of course tamhanba simai priority na hak aina kaba ta manung side hak maduma ek haudok charani aduga ahum subada aina paikhatning basi akoi ising thapa phangde kumi manungda water gi akoi gi problem ayam am lay sima free of course ta akoi gi pithak ahum suba point se adu mari suba point na karino akoi gi leiriba youthing maroina akoi gi youthing je akoi maroina akoi job create tong hon reba aduna chahi amada metric pass to bagi masing noma noma gi sum hengala ba pass to bagi masing su noma noma gi sum hengala ado ba pass to ba ma loi ba master loi ba ji hele thabak te sum phangda ba maduna job si phangakta ba na maram or kal na ma khoida achau ba magi education du ga sana ba ado government job su phangda ba somda som ma khoina phangi be skill sing ji aduna ma khoida skill lama pina na ba akoigi sector si maruoina akoigi youth sing da focus thamakanda makoina pamiba thabak sing ado government white paper do di government na pibani matik chaba candidate sing do madu da hana kuthing jelaga ai tawbudi tawroi mado kendra gi la iba chakthung sing di makoina adum tawjasino aba aigi thongna te madu maram di moi committee gi mathone aba moina haibado aigi di yare ai deri comment adum tawgani aigi oina di masida wanom sen adu ada ainonda corruption gi sima ai free ni aigona maduma corruption amta leite aina sathagi haina khanjade aduna tawsu tawroi aduna aina hainingi di hariba naharol singsi kamaini create tawgade ha matamda yaran bada education system jida hana sarkarbam di ando salakada busi ai system am sai kumbi kenda hongdo pasu pame kamaina hongdo kani education is a backbone hai kone lai tamak pada ado education se backbone oiram de kari oirame economy is a backbone oiram godo oirame adu takpiram bataragadi akoi wa culture ma sagapang ngamangani ba education is very important ni tawbutabu important to hena maru ori se akoi economy adu politics ki maru oiba akoi ethics se magi ideology je magi referendum je kari nona sum na ha koina thirkanda ai sana thirkanda kari oirame haiba matamda political sida politics haiba sida economy stability lena ba people gi vote bo oirame ba kari gi praja singi sen thungi phim phagatna ba state to gi phim phagatna ba aduga kendra to gi phim phagatna ba politics tawbani na maduda economy da base tawba people singi economy sound oina ba hotna ba haiba se aigi maru oiba thodang oina lawningi maru oina khoi gi politics tawbiri ba singna akoi yam toina yengba yeng amada khoi lambi thong ai lambi thong je aina semgoda ba natte ba lambi thong sem si MLA gi mathau natte ba lambi thong sem si kana gi mathau no magi leiriba department works
department lady madu makada PWD lady PWD da work program kayam lady happy batai budget kayam lady government gi paisa lady bra masada ni thin khangaga magi lady ba beneficiary sindu da magi lady ba contractor sindu da magi lady ba akhoi gi kari haini thabak tu pibi raga loire akhoi gi di MLA thika ta bosu yaksali MLA na asiang yele yaksali MLA na waiting ses yele yaksali asigumba yamna sunadaba politics se ai participate tawroi ai luhongba amadi swara chatpagi MLA su oiningde aduga mang sabagi MLA su ai oiningde ba karigi maduga MLA haibasiga karimta related laite habasi ai khangi aduga makha tana su lepi reiba amadi lepka doriba singna tika tawe yakshan bi adudi politics toriba khodi achoba image akaiba mamina yamna khoigi hainadaba mawong ma uhalaise akhoi political work to biri basinga sina khara khajik lana masat kharabra haibase naha moina singadaba ngamde aduna maroina ina thamjaning base hauji lairiba kumbi kendra gi aduga manipur gi scenario sida lairiba political system ste hak pamde hangna tawninga ina kawa taragadi manipur da khoi transport se maroina khoi privatization da loina satle bauji masi privatization to chaliba transporter singse aikoi government sector om da koi create tor taragadi akoi soidna akoi economy da achobama akoi create to bang nguni aba sigi area so koi khana bam changi as the elected member amoina sigi tanja je koi lobo pame tamo sen harga ko maru oina mo aikoi gi bhole piri ba madi kabi khiba mayam singa sina ngasi bawda khota da sector khar lei koi tongan ba sector mayam ma leire sieda de dum taba thabak on de dum tawdaba thabak on tawge haiba taragade koi RL culture ji da khuta bi batai maroina masida na kaya ma koi job create tawba yai magi chana ba drum five ba guitar khongba adedi maitei isei sakpa pung yeiba adedi tongan ba sinpham kaya da ko adumak create tawba yai ba RL culture si is a part of sector ne sine youth mayam sing je koi create tawba yai adu RL culture to game and sport masinda di sanabung fan gani adu ada mayam hai adu aigi di madu natte ai di kabaga kumbi kendra gi leriba tongan ba sanabung je malem gi sanabung amagumna artificial tap tharkanda indoor hall thamakanda indoor stadium thamakanda magi tongan ba khogi activity sai dare sanaba makal mayam sing masa mau folene ba gym thambi batai aduga sanana ba table tennis ki aduga tongan ba khogi long tennis ki tongan ba hockey gi football gi kangjai gi magi part mayam sing se akoi thambi rakanda mathanda akoi society to sakhola kadam ne adu hena create tok doidi karino akoi gi naturally prakriti na piba akoi gi manipur da yamna fazaba natural gi oiba malem gi foreigner mayam ama laga tungna pham oiba akoi gi tourist sector se hak vote ka gera tu gera aksem ninge ba adu su karamba tourism sector housing manipur da tonari ba tourism sector ga hang ngasi toge khaliba tourism sector ga so difference akoi da foreign da sapada mapalam da silong da sarbo tam da hing am leba da pa within 3000 lunch sama yauraga adu bitar ga khoi manipur da india da gi na ta foreigner lakpa tar ga da khoi 5000 loba yaina maman so 2000 ka lograga patsaba mayam da uhan ba tar ga di akoi jide hena miyeng thamakani aba anu worldwide oiba tourism sector ma thamba pami aduna mase akoi ipai puna thanamba aduga ipai puna linglam liba koi phatsa khraba koi tongan ba system kaya amada mayam da uhol kan da hak thabak toba pami na tamo samai nai tham khiyam phada hum thambe matam sulo sele selak pada ji yes maruna tongan ba mire mayam thengna gadori karam strategy laini hana minister oram bu yauri dol chong bu yauri nom tholak bu yauri kamaina dan bina akhoi thengna ba thorang tori mase yamna thoine hena aingonda di luba oide praja singna bu bhab ta bi ragadi akhoi hojek bhole pi ga dori ba sing kana bu soina hunbagi mathok ta de politics tawbada yam seng hairaga de akhoi mana fataba akhoi mayam ma ngang nei politics haibasi masidi political gi akhoi gi ideology da masi yaugde political ga ideology di karino miyam yai fana ba tawba haibaduni ado aina thamjaning badi hoji kabiri ba seniority sing hana kabi kharaba minister sing makhoina tawramda ba thaba amai bohot mamang da tawdori aba kari makhoina within transport free haibasi akhoi makhoi bawna mangbado mangam dong mande gari budi sama sani leiba ngam ba ya aidi laitaba nina gari khara budi laigani kar gadi gari masing yam kani ko masina kana gumba transporter sing private tori ba transporter sing da so on ga do ba laite ada e rickshaw si free service ni
बस की फ्री सर्विस ने अब बस सर्विस से कदाई अखोई लमथागनी कमायना तौगनी है अखोई मयाम खन्नब लोइरे अदुना मसे इलेक्शन ममांगदा अइना लमथागनी करिंगबा पीपल सिंगना मणिपुर की मियामना अखोई मसी इंडिया की मनुंगदा अनिसुबने है लौवेगी मोत इंडिया की मनुंगदा फ्री ट्रांसपोर्ट से अखोई अरविंद केजरीवाल एएफपी के अखोई दिल्ली के चीफ मिनिस्टर ना अखोई हौदोखरे अखोई इसिंग फ्री हौदोखरे माना अखोई मणिपुर दसु अहांगना भोट लेपचद्रिङै ममांगसिदा हाइदि तारे भोट लेपचद्रिङै काजद्रिङै की ममांगसिदा अहांगना ट्रांसपोर्ट फ्री सर्विस सिमा अहाक सुंसोय छोयदना अहाक कैंडिडेट अखोई की इलेक्शन ममांगसिदा आई मियामदा खुदोल तंगनी अदुगा अहांगना ngamjaba haidare ne ko miyam gi damakta aina ahalaman singi akhoi world international akhoi elders day numita akhoi gi kumbi amadi surrounding panchayat manga gi mi lising ahum mukta all as pension ne thona ba thorang tokjari sima aduga maru oina akhoi gi panagadori ba candidate sing akhoi lamba tawgi mathau ta de akhoi communal oi be mathau ta de akhoi mase nungsinana laibak iramdam manipur second ba mathau ta ye akhoi gi resource mayam lai ye akhoi gi da natural gas lai अखोई की पेट्रोलियम लई यूरेनियम लई अदुगा अखोई क्रोमाइल लई अदुगा सना लई अखोई लमदम सिदा सुनु नुंग लई बिलामाती सुंगबम लोइना लई अखोई रिसोर्सफुल करिमता वाते टूरिज्म दसु वाते लोकताक पासो दुम तिन लई मई अखोइना पुथोक्सबने इलेक्ट्रिफिकेशन से सिदा फंगिबा इनकम मयाम सिंगसे सिगक्तदा तोंगान तोंगान बा यंग टैलेंटेड ओइबा सानाबदा ओइरो अदुगा क्रिएटिव ओइबा एंटरप्रेन्योर पुथोरकपदा ओइरो वर्ल्ड वाइड ओइबा याबा पृथ्वी का चांगदमनबा याबा अंगांग मयाम अमा थोए मसीगी अंगांग सिंग से अखोई फजना सेमम संगे ट्रांसपोर्ट सिस्टम जे अखोई कमायना सेमगदगे हाबसे आई खंगेबा सिलोंग दा इना नकपा सिलोंग दा सिंगी लमदमदा अखोई सेनबा ngamiba apik ka daba ani panba रेलगाड़ी सिलोंग की सिंगी लमदा सेले मणिपुर की तंपा की वैली लमदा करी की सेनबा ngamdabano hangba yaba wa hangneबा करी की ngamoidorino याम संग पैसा नते अदु गवर्नमेंट की सेक्टर दु दमदु तरप तागरे टाइम मैनेज तौरकदोइनी ख्वाइदगी वैल्यू ओइबसे टाइम मैनेज तौबदुनेबा मतम की वैल्यू दो अखोइना फजना अखोई सिजनरक्तब तारगदी अखोइना तौनिंगिबा थबक सिंजे मतम सिना अखोइ मांगहलकांदा अखोइ जे अदुमक मनिंग हलकपनेबा अदुना आइना हाइनिंगिदि अखोइ की मणिपुर से जापान वार मतमदगी लेराबनी अदु जापान वार मतमदगी लेरकपा मणिपुर की पॉलिटिकल सिस्टम जे जापान दी हिरोशिमा अमदि नागासाकी दा बॉम्ब थादरगा उट ऑन ग्रे मतमददा मणिपुर दी ऑन खिबा नतेबा अदो हानगी सिस्टम दुगी अपग्रेड तौबदि अखोइ लेते प्रोजेक्ट स्कीम लौरिदि मखोइ मरनागी ओइनबा याइबा मदु सोसाइटी की पीपल सिंगदि अखोइ कानबा पीदेबा सिएदा अदो बिल्डिंग साबदा थादरिबा सेनाम सिंग अदुना तोंगान तोंगान बखोइ स्किल डेवलपमेंट तौबदा मदुना मयाम सि इकोनॉमी सॉल्व ओरनबा होतनबदा थादबिरम तारगदि अखोइ मणिपुर से पुंग लंगबसु याइबा सुमाइना इ थमजनिगे दा ओके नसलकपदा मरोइना खोगी कुंबी की प्रजा सिंग हाइ तारे नंगी लेबे मयाम सिदा करी मैसेज अदुगा नन करी अपील तोनिंग बेले थमी यस यस अइना मरोइना की कुंबी केंद्रीय प्रजा सिंगदा तनि फमदमनि कोक नन खुरुमजरी रियल पॉलिटिक्स एंड पॉजिटिव पॉलिटिक्स तनि फमदमगी असेंगबा थमोगी पाउदम अदoi थमजरी अहाक अमुक्तंग मियामना खनबियो अचुंबा अखोई महै थाबियो पांबी पांबी अदुदा पालिबा महिदो प्रजा मियामना अमुक्तंग नखुन बंगना ngasi chahi humfu sumna saba phangtaba ado tanabri phamdona thamoi sengna प्रजा मियामदा पिजगे मियामना अमुक्तंग खनथबिरगा पैसा तिंगदबा मियामना पैसा डिपेंडेंट तौदबा मनी पावर मसल पावर अदुगा रियलिटी ओइदबा अदुगला पॉलिटिशियन कया अमना खोंगरिबा अमदि nganगरिबा भोट मयादा लागा प्रजा बनुंगसिबा सारिबा सिंग असिदगी थापतोकना लेबिरगा हाइदारे अखोइ कुंबी केंद्रगी प्रजा सिंगना अमुक्तंग इमाइबेल इपाइसा छात्रना हारो खुदिमना अखोइ खुदिम अमुक्तंग खुसमना चलगा द ग्रेट पीपल ऑफ 29 कुंबी एसी अमो हेनबदा अखोइ खुदिम अमुक्तंग थौदांग लोमिनसी हाबसे मरुइना कुंबी केंद्र प्रजा सिंगदा कोन अन थमजरी हम नुंगाइजै धनबे मरुइना तमिन मंगलिबा ड्रीम प्रोजेक्ट सिंग तोंगान तोंगान बा वखलों सिंग असि मिखल सिदा माइ पाक्तना मियाम की सेवा तौब ngambyu haba elite tv makai de suyai pamko pijari nona batam khudimakta naha sing namakta duga ahal sing da kumbi ken de manipur gi thau mayam su tobira thamjari thank you so much thank you ngasi gi di adugumba elite tv gi candidate mirep ngasi di matang solution jare mathang episode da tungan ba tholai ba candidate sing tungan tungan ba candidate sing unaraga maki wakhalon karino mikhal kari gi thengnari bino mai pa kari tawuni haibra sing sing thamjage ngasi gi di kaine ne ba sing jari pine birasi